The All Manipur Muslim Students Organization Ammso gi General Headquarter gi mityeng makhada Kakching District Masa Loisang gi President MD Musarraf na luchingba team amana chatuna khungang gi school sing Yengsin Khongchat ka mari leinana ngasi Sathel Mamang Higher Madrasa Yengsin luba matamda school asi Awatpana Pik Thallamle ramba thengnare hairi. School asi ngasi dagi matam khara gi mamangda yamna fazana angang sing school asi da leijariba oza khara aduna hotnaduna mahai masing tambibagi thabak asi Taurambani adubu laibak thiribadi oza ani amana training gi damak leave laukiba amadi school gi karimta khanbidana atopa school da utilization thadokhiba maramna school asi haujikti yamna luba fibam amada lakpada natana matau karamna angangda quality education piba ngamgadoribano haiba asi paliba lengak asida Ammso Kakching District Masa Loisang gi maikaidagi hanglakli watliba oza singi matangda mari leinaba education department gi maikaida school asi gi headmaster gi maikaida gisu aiba cherol thaduna oza thabiraknaba kayarak haijakhibasu leikre makhatana asigumba awatpa asi leitanaba paliba lengak asina ahenba mityeng changbibaga loinana school asigi watliba oza sing matam chana thabiraknaba appeal tawrakli. The All Manipur Muslim Student Organization Ammso General Headquarter gi miyeng makhada Kakching District Masa Loisang gi President MD Musarraf ai saga loina team ama chatuna khungang gi school sing phakal anse haiba miyeng makhaga mai leinana December gi tang 3 2024 Saturday numit asida Santhen Mamang lekai da leiba Santhen Mamang gi High Madrasa Higher School SD yengsiruba matanda school asi gi Awatpana Pik Thallamle leramba ase thenare panbe amadadi mamang chahida haibadi haukiba kaya da school asi da leiba oza sing satra singbu yamna kan hotaduna leik tambiba takbiba ase ko yamna thengkiba leire adubu school asi da gi oza ani ki training chachiba amadi school asi karigumba amate yengbidana sarkarna amana utilize thakiba asi yamna lebak thibane amadi school asi gi yamna khudungchadaba amoy patanatana leiriba satra singchida matau karana quality education porkadagi habado sakarda khuna Ammso gi mekedi hangjari amadi school asi gi headmaster na walibo oza sagi damak kada mari leinana atopa education department da director da che thakiba camera sum le adubu sakarna miyeng changbirakdaba asi yamna lebak thibane aduna haiba oza Awatpa sing asi education department na amadi mari leinaba department kudimakna athuba matam thabiraknaba student organization mekedi khuna nishinjari amadi makhatana leiba asigumba Awatpa asi leitanaba paliba lengak sina athubada Awatpa sing miyeng changjinminaba haina nishinjari aduga numit 35 gi manungda walibo oza haibadi utilize thakriba amadi training chakriba oza hinji halaga thabirakpa natragana anaubo oza ahum thabiraknaba haina nishinjari kariguma makhatana haibajida lekang naming changbidragadi Ammso ga kusan maduna lekai sigi club organization ga kusan maduna akanba khungkhung changsilakana haina nishinjari.